Ahanbada maru oiba pau Rohan film na luchingba Cycling for Humanity ki team ama Sirui Lili Festival ki jama ngasi Imphal thadokre Amadi numit marini supna sathagadaba Imphal Ring Road samlakpagi public hearing anirak shubo oina Tharon Community Hall da pangthokre Kurumzari, Poni TV na pizaba Manipuri pau midyang tabiri basingbu Jennifer Sarmana taram nokjari. Hojik pau sandok na pizari. Rohan film na luchingba Cycling for Humanity ki team ama Sirui Lili Festival ki jamak ngasi Imphal thadokre. Sep Sirui Lili haba pauzel puduna chakiba khongchat aduda Langthabal AAC ki MLA Karam Shyam, MLA Kaishio, Tourism Department ki Director Ibohol, Khelo Bicycle ki Proprietor Monica Amadi, Classic Group of Companies ki Manager Momon Susaruk Yaki. Khongchat adu lamthabagi flag off tawraduna Langthabal AAC ki MLA Karam Shyam na haikibada ngasi Imphal dagi ukrul fawba kilometer marfu taramanga cycle thauduna Sep Sirui Lili haba team da zatkadawriba Cycling for Humanity ki thawna faraban ha sing asigi khongchat asina ching amasung tamgi nungsinabagi ichel hapa oirasanu haina phongdokhi mahakna makhatana haikibada cycling sing asi nisa chadaba ngaktani Masa mau faraba thawna faraba ngasigi naha sing asina mafam adu yauraga environment ki pausal kaya supiram naba haiki di Sirui Lili si kannana bagi wakalon na yam thawna fana Imphal dagina Sirui Lili pawada 95 kilometer di cycle thawraga sat pasina koi Manipur da riba sinmi tami ki marakta nungsinaba sungchoi choi tane hengat kani ai bagi thajaba adu amjari loina na koi ki narol sing ge yamna thona phaba aduga adi masamau fana laibagi adum batanja adugi matakta ayamana cyclisting sin hanga kani nisanung sasin adabana ayamba boy aduna koi ki narol sing Adi yamna thawna phaba pangal kanba wakal lokching chauba aduga Manipur si amatoibagi wakalon da adi poramna na wakona base suki matik khangbo chari thagada Thoram aduga mari lenyana cyclist Rohan film na hakibada Sirui Lili Festival asiga mari lenyana Cycling for Humanity ki cyclist kuntra manga mukna Sep Sirui Lili haba cycle ride ama chachabani Sirui gi pick adu yongna ngasigi khongchat ase chatkani khongchat asida morally financially tangbang birakhiba khuding maki mafamda tawbimal khangba uchari haina mahakna phungdokhi na chatrak pa activity singi manung amoina andak pangthok kadoriba Sirui Festival siga mai lengana koina Safe Sirui Lili have a cycle ride around 35 cyclists koi Sirui pura koi Sirui pick yo hoba koi celebration sport hoba koi thausa gena plan dore highway ride sida koi na harau invite tawjaru bada yabira pa koi honorable MLA Karam Shyam honorable MLA Aishio duga asi lakpiri ba koi tourism director sai bohal duga fellow bicycle gi provider Monica mati koi Classic Group of Hotels ki manager Sir Momon amati koi ngasi team masa makti lakchare duga radiant ki koi manager managing director Sir Romeo puno pu koi tobiman khangbu chari cycling equipment ki site ki koi sigum ba yutna in states ki mai por pa ya right me amasinja bada sumaina morally financially support bi share ki mati be tobiman khangbu chari haida thank you Imphal Ring Road samlakpada miyam gi apam pam da mod phongdok na bagi matang da numit marini chupna Imphal West ki mafam marida sa thakadaba public hearing State Asagi Directorate of Environment and Climatic Change ka State Social Impact Assessment Unit na sinduna ngarang Imphal West ki Langthabal da hogdokre ngasi anirak shubo oina jila Asagi Tharon Community Hall da 90 Thangmaiban 91 Maitai Langol amadi Takyal Khongbal Village ahum gi oiba public hearing gi oiba mifam ama pangthokhiba aduda lamdam adugi khunja singna Chingmairong Nepali Basti Tharon amadi Thangmaiban fauduna ring road lakpada yaningde atopa mafamda ring road chathanbiu haina phongdokhi Thoram aduda Thangmaiban Ward number 1 gi councillor Gaidon Kangmaina phongdokhibada lising ama chamapal marfutara marida sem kiba Imphal ring road lakpagi niyom aduna achumba oigani
Lising ani marigi niyom asi chatnaba yaroi maramdi ring road haibasi chawkhalakpagi matung ina gari chinkhalakpa mi kungna tabadagi heavy vehicle sing Imphal manungda chathandana atopa mafam amada chathanbagi pambai amani adubu ing lising ani marigi ring road lakpagi niyom asidi Imphal gi mi kungna taba gari yamna chinba mafamda ring road pisilakpa haibasi tung koina chatnaba yaroi haina mahakna yaningdaba phongdokhi ngasigi thoram aduda Directorate of Environment and Climate Change ki Joint Director Dr. T. Braja Kumar Galonyana, Social Activist B.B. Sharma, Technical Expert O. Biren Singh, Academician Professor E. Bijoy Singh, Survey Expert M.D. Abdul Salam, Ward Number 1 Gi Councillor Gaidon Gangmai, Tharon Gi Ex-Chairman Athon Gangmai, Tharon Youth Club Ki President M.L. Denny Amasung Thaubai Gi Member Thambal No Su Saruk Yaki. Manipur ki thamai bandan lairba Manipur ki Prajamiyam Natraga Yumlun about Tangarba Kendra Singh, Sagon Bansing, Uru Pusit, Lampen Pasida, Low Uraga, Na Paraga, Hiniba Suksa, Asidi Kamukozik, Warga Lay High Babatam Sida, 2011 census best or Hosiki census a young Bioba. Hayengdagi haugadoriba Sirulili Festival ga mari lenana Englising anikunda pangthokiba Miss Universe da third winner of Tarakibi Adeline Castellano ngasi Imphal da thunglakre Adeline Castellano asi Sirulili Festival gi saruk ama oina pangthokadoriba fashion show amada show stopper oina saruk yanaba Imphal da thunglakibani mahakna phongdokhibada Sirulili Festival asida saruk yaba phangba asi yamna harauba fawi amadi mahak hanasu Manipur da lakpagi plan tawrambani adubu COVID na maram oiraga lockdown tawkhiba asina lakpa ngamkhide haina phongdokhi Manipur Works Department ki Superintendent Engineer Technopal Division ki Executive Engineer Oiramba Engineer Ani Yauna Office asigi Executive Engineer Assistant Engineer Subdivision 2 More amasung Technopal Division ki Section Officer ki mathakta Court na Prevention of Corruption Act ki tongan ba section sing ki makhada amadi case asimaktada accused sing ni haiduna charge tawriba First class contractor ama yauna miyoi ani gi mathakta IPC gi section 2 gi makhada cognizance law ki bagal loinana apunba accused taret ma court ma sakarak na ba notice ma issue tawkre ngarang chairap court complex laiba special judge Manipur na Prevention of Corruption Act 1988 ki section 13 clause C 13 clause 1D amasung IPC ki section 420 120B gi makhada cognizance law khaba PWD gi hana engineer oiramba amasung hauzik oriba official sing adudi SE3 oiramba moinangkhom chinga khamlekai degi K Prem Kumar chahi yangkhai mapal apokpa laikhidraba K Gulab hana executive engineer Technopal Division oiramba khongman John 4 dagi oinam inaw ba chahi humpumathoi apokpa laikhidraba O Mani amasung More Ward Number 9 dagi Swimming Hang Shungsan chahi humpu apokpa laikhidraba Nekhopau Singshan Assistant Engineer Subdivision 2 More Vainei Lam Haukep chahi kuntra mapal amasung Kambang Kunau dagi Section Officer Technopal Division CS Mologi Maring chahi kuntra apokpa Mohon Maringni PWD ki hana engineer oiramba miyoi ani amasung hauzik oriba official ahum khaktana tana ngarang court asina cognizance law kiba atopa accused ani adugi mamingna first class contractor Hemkho Pau chahi yangkhai taruk apokpa Pau Kho Thang ke Molnom Khuldagi hauzingna Chasat Avenue sa laiba amasung More Ward Number 8 tagi hauzingna Kakwa Khongnang Faidek pida lairaba Yumnam Ranjit chahi yangkhai nipal apokpa Y Gopalni adubu Makhoi ani ki mataktadi court na Prevention of Corruption Act ki makhada cognizance law kide hairi apun ba accused taret ki mathakta court na tongan ba section singi makhada cognizance law raba matungda makhoi taret mak hauzik forward case asiga mari lainana phaba laitribana mari lainaba bon singsu amata fangri hairaduna accused taret makta jungi tang tara nipalda masa court lakna ba notice pi ki baga loinana Numit asida accused sing asina court karaklaba matamda case asiga mari lainaba che chang relevant papers prosecution ki maikai dagi makoi da pinyanaba su court na direction PK BJYM gi National General Secretary amasung Manipur gi in charge oibeda natana Darjeeling gi MP su oriba Raju Bistana New Delhi da Manipur gi Chief Minister N Biren Singh unaduna
handak amuk hana second term oina chief minister oirakpada thagatpa phungdokre. Prime Minister Narendra Modi amadi N Biren Singhi liching makada lakadoriba matam asida Manipur angakpa mapal naidraba chaukhatpa Manipurda athuba matamda uragani hari. Pogi merak thakna aten babre amtang lominase. Break imatung taram nokchari makhataba pau pisari. Moirangkhom water treatment plant nakon ba mafam singda tanki amadi pipe sing tank thokpana maram oiraga lakliba megi tang kun manga dagi kunipal fawba ising piba ngamloi haina Public Health Engineering Department PHED na miyam da khangalakli. Moirangkhom water treatment plant gi consumer singna khudong chadaba mayok nariba asigi damag warau bidana ba amadi hairiba matam asi fawba ngaibina ba Water Supply Project Construction Division PSED gi Assistant Engineer 2 na thadorappa serol amana hairi. Ziribam District da laidiba Inner Lines Permit System gi counter ani asigi manungda Railway Station da laidiba ILP counter asi khudong cha da bakara laibana mathau tawda bani haina ngase Ziribam District Police Station da paumi singa unaba amada Ais Deven Kishore OC Ziribam na wafam sing asi phongdokre. Mahangna makha taraduna hauzik Ziribam Railway Station da laidiba ILP counter ani asi khudong cha da bakara laibadagi mathau tawdana laibani haiki. Makhatana Ziribam Railway Station da lakpa train sing asi Delhi service laitri adumaku passenger train lakadoba lairabadi station master amadi Ziribam District Police ka tanaraga Ziribam Police ki team thaduna mapanamdagi lakpa ILP darkar laiba passenger sing khandoktuna Ziribam thongda hangliba ILP counter da puraga niyom gi matung ina ILP niyom chumna permit issue tawri amadi hanadagi tawduna lakhi haina Ziribam Police ki maikai phongdokhi. War on Drugs 2.0 ki manung chana sa tharakliba drive singi sarugama oina Narcotics and Affairs Border NAP ki team amana ngarang nungthil pung 3 minute kuntra rom tarakpada National Highway 2 Imphal Dimapur lambi ki High Court mayada check tawbada mioi ama heroin powder ga konana fare faraba mioi adu Thobal district ki Lilong Nungai dagi MD Akhtar Khan chahi kun mapal apokpa Ayub Khan ni MD Akhtar Khan dagi gram chahom romgi heroin powder amadi drug sing asibu haptuna puramba tata truck registration number na MN0600523 ga konana fagat pangamkhri fariba tata truck asi hata golapati dagi MD Nabil chahi nifu ko ba mioi asigi mingda register tawani haidi makhatana wahong pahong sathabada drug sing asi Thobal district laiba mioi amagini loinana Guwahati da deliver tawgadabani haidi Na police station da makata ba thabak lakhatnaba case ama register tawkhre hari Tengnopal police na ngarang tongan ba mioi ani dagi crore mapalom hengani thazaba WY tablets fagat pangamkhre faraba mioi adudi more ward number 9 dagi Saiminlun Luvum chahi kun mathoi mioi asadagi kg kunithoi dasmik ni pamuk oigadaba WY tablets bundle kun galoinana bolero car registration number MN06LB6715 amaga konana fakibani fakatlaba WY tablet sing adu lupa crore mari lag yang khaitaru krom gi organic hari atopa amana mall hoi part 3 new more dagi Sotinland khongsai chahi kuntranipal mioi asidagi kg kunithoi dasmik tare lomgi WY tablets bundle kun galoinana bolero car registration number AS09F5589 ni Faraba WY tablet sing aduna lupa crore mari lag yangkai manga oromgi organic hari
Hokiba Megi Tang Tara Tarukta Miha Tina Hatok Piraba Matunda Infal Turel Dagi Sina Funkiba Yaripok Changam Dabidagi MD Abdullah Chahi Kunhumdoi Apopa MD Abdul Bari Ki Misi Asi Lilong Nungai de Laiba Club Organization Amadi Praza Pumna Magna Kanba Mawong da Kandem Tawi Amadi Imung Manungi Awaba de Susaruk Yazari Haina Social Youth Progressive Organization SYPO na Thadorak Paserol Amana Haji Jerol asna makha taraduna misi asigi matangda achumba langlalang zil puthokna bahot na badasu laikai asigi club organization singna piba yaba cooperation pizagani amasung lamdam asida lairiba club organization sing amadi CSO singna su achumba thidokna bahot na bada achoba thodang lobina basu hairi loinina hojik paliba lengak na misi asigi achumba mari makhong puthokpiduna misi asida chenaba mioi sing dandi bibi na basu jerol aduna pali Aroibada Maroiba Pau Mogana Pizari Rohan Film na Luchingba Cycling for Humanity ki team ama Sirui Festival ki jama ngasi Infal Thadokre Amadi Numit Marini Chutna Sathagadaba Infal Ring Road Samlakpagi Public Hearing Anirak Shuba Oina Tharon Community Hall da Pangthokre Poni TV ki Manipuri pahumit yang tabiri basing buam kana kramzari.